Ngasisu mayamgidamakta uduna lakjariba Phungaw wari asigi maming Lairabi Langlen. Wari asibu ibirakpa D.N. Khuman. Ngalingay matamda masak mataw fazarabi yamna ing tapjabi masak matawda awatpa amata laytabi nupi ama layrami. Nupi adugi maming Langlen kaurami. Langlen naitom pokjabini. Langlengi apokpadi laykidre. Mamaga makoy ani kungi yumdompok amada layrami. Langlen mamagi yathang tabu makok thakta lumna lawjabi haiba inbi amasu oirami. Piklingaydagi Langlen ahal laman singda hauna lonchat khangbi thaksi khasi naina chachabi amasu oirami. Amaromdana Langlengi khul adugi thangnaba khunthak amadani chung phiral charaba matik mathauna layraba khul adugi maral mathumda watraba khul adugi ningthaugi naitom pokchaba nupa macha amasu layrami. Nupa adugi maming Pangalba kaurami. Pangalbasu mama mapagi amata naitom pokchaba oirami. Pangalbagi mamadi laykidre. Pangalbana pungkak chawrakpa matamda mahaki mama taibang thadokirami. Nongma Pangalbana magi manay masel puduna khunkaromda asum koithorai. Sagol angauba ama tongduna manay masel kayaga asum lakpana haujikti khunkhagi ising sokpham amada ngaihak potharaduna sagolsing adubu ising pithaklami. Mikup aduda Langlensu khungi pukri achauba aduda ising sokpa thoraklami. Sabi sanau thengnok tamlambana Pangalbana Langlenna lakribadu urami. Pangalbagi thamoida Langlenbu uruba mikuptuda apam nungsigi tenna palami. Nuja magi manak yauna changduna thamoigi paudamdi tamba ngamjada thawai yaudaba mitam amagum leptuna Langlenbu yengduna leirami. Langlensu ising adu soklaga chengtak tawbi makhwang aduda pukhatuna mamai adu leithorai. Langlenna mamai leithorakpada chung phiral charaba awatpa amata leitraba lamlanba amana mangonda mityeng thamduna yenglibadu urami. Langlen urabasu udasa mityeng adu hongdoklaga lambida amuk mityeng thamduna mayum maikei pangjirai. Ngasaidagi mitpham hongda Langlenbu yengduna leirambadu Langlen chatkraba aduda tumduna leirurabagum mikap thokjarai. Masaibungo nuja asibu urubadagi masaibungogi thamoida apam nungsi pokpiriba haibadura. Machaibungo nabu pamlabadi nanay khoi mayumda chatuna mapabung amadi mama ibemada hangatcharuge nayathang amata pinabiyu. Nate adumna aigi nushiba mafamdagi lawba pamde. Phare machaibungo adu oirabadi aikhoi khunthak maikei panglasi. Asumna Pangalba amadi maga loinarakpa manaisinga khunthak maikei panglaklami. Pangalbagi thamoida Langlengi saktambu latuna thamjaki. Asumna sagol tongna mayum maikeida laklingai Pangalbagi thamoidi nuja adugi awatpa yaudraba saktamduda khudum chankhri. Awaba yauda nungaibagi manglan ama mangmagum sagol thakta tongduna lakli. Langlensu laira sanga yaurabada ising adubu chaksangda thamladuna phamungda phamtharaga wakhal ama khanjari. Kaino ngasaigi nupa adubu mahaki mamitto kuptaba makhai aibu yenglamba. Misak adu achamba amadi mandi ningthaugi macha masubu mali setiba fijet adusu aduga karigumba oktaba nupa oiramlagana kamdawa asibu wakhalni kaina aisidiba asumna amuksu mathanda nokjai. Asumna nongma ninidi haujinkre Pangalbagi thamoina nupi adubu apam nungsiba hengralakpana Langlengi khunda asum chatningbasu phauroklami. Nongmadi Langlen layong khangdaba laina amana naduna haugat kangkhat ngamdana leirami. Mama leimasu macha Langlengi hidak sembiri.
Hidak adu sembा loiraduna macha Langlen gi nakta changlaklammi. Imagi imom Langlen se hidak ase thakchilu. Nama aina lairabi lukhrabi oirubana ichagi naning thunghanba ngamdre. Imomgi laina asi phawba amaiba kauduna yenghanba ngamdi. Onthoknasu tolidako ima ichagi mapokse. Palen ima adumna karigi khallibano. Namomgidi palen ima nahakse thawaini umnamakni. Palengi mittagi sinthariba pirang ado namomgi punsigi mamandagi hena mamal yamba pirangi. Asi hairaga Langlenna mamagi mitta tariba pirang adu taithokpiri. Amaromda Pangalba Langlenbu uningbagi mayaina mapabungi manakta changlaktuna. Ipa ibungo nachana khurumjari. Kari leire ipagi bungo. Ipa ibungo nacha nongni dang lam koiba chatcharugi. Ipa ibungo na nachagi aningbase thunghanbiyu. Chumidana ichana haiba. Satkadabani lam koiba chatpa haibase mitna singbasu hengadawribani ado kaidongai chatke khalliba ipa ibungogi naya thangbu phanglabadi mikupsidagi chatnaba sem sajarage hoi phare chatlu ado nanai na sen khara loinakho nahakna achanba nanai khara loinaduna chatminakho aduga kuinadi lam koirakanuko ipasu ahan oirabani aduna nong nini dagi hena lam koirakanuko. Asumna Pangalba mapagi manaktagi thoglaktuna mahaki achanba manai ahumga makhoi mari khunkha tamna sagol tongduna lakpa haurami. Sagol tongduna leptana lakpana khunkha gi chida yaurakle. Pangalbaga lakminaba manai amana machai bungo aikhoina chattawriba lamsibu kari lamlen lamdam oirabage. Pangalbana manai adugi wahangdu taraga kumlai. Atopa arapa lamda chatkadawba nate. Khunkha se yaurabadi loire. Atai mafam amada chatlaroi. Pangalbagi wahayduda khangle madudi nongma mafam asida thengnakiba nupi macha adugidamak laklibani haibadu. Manai singdusu wa makha tarakhidre. Amaromda Langlengi anabase hidakaya pithaklabasu mahaki anabadi phagatpa leiramde. Mama lukhrabi aduna koichen chenduna machagi hidak langthak kaya sembiri adubu phabadi ngamlamde. Imagi Langlen ichagi anabase layingnaba maiba ama kaubasu ngamdre. Lairabi nama aise hinglubagi kanadrabani. Langlenna masayamna wana khumjarai. Ima Nachagidama karisu warugano. Nachagi laibakta nungdam mamana tamlamba kutolni. Nachada nungaitaba petnaba amatta leite. Ima nachagi nakta phamlaga nachaga oina nungaiba wari saase. Mamana Langlenbu yenglaga imagi Langlen icha karisu tawroye. Ai haujikmak aphawba maiba ama kauduna ichabu layengani. Ichana adumna wana leiba uraga ima yengba ngamdre. Ngaihaktang potharamuko ima amaiba amata kauruge. Asumna Langlenbu thembiduna mamasu maiba amathiba mayumdagi thoklaklami. Maran mathum amatta leitraba nongmagi suraga phanglakpa khara aduna mama macha yenaduna puk thanda leliba mama machagi punsini. Asuk wana hingliba mama machagi mafamda karamba laigi nongdamno khangdre. Langlengi mama mayumdagi taping thoklaktuna chenchat tawduna lakpana Pangalba hoina leiriba mapa adu yauраklami. Miyai oirabi nupi amana hathu laklibadu ubada Pangalbana ngaibikho haiba aduda Langlengi mamasu chap lepi. Imagumbi adu khonglaithuna lengbiribadubu maikei kadomda oirabano kari athuba thabak chatpagino. Langlengi mamana taplakpa khonjelda ibungo ichagumba imase amaiba amata kauruge haiduna laklibani. Aigi icha Langlen layong khangdaba laina amana naduna ngarang nahandagi chada thaktana leihori. Mama aina lairabi lukhrabi oirubana maiba ama phawba kauba ngamdana leiri. Adubu ichagi awaba saktamse yengba ngamlaktri. Oiningbu oirasanu ai maiba amadi kaurage khanduna laklibani. Langlengi mamana hairiba wahai adu taraga Pangalbadi thamoi kairami.
Maram aduna Panggalbana Langlengi mamada, Ima, nahaki awabase, ay mateng pangjage. Asi hairaga mahaki manay anida asumna hairami. Taribra nakoy ani chatlu, layong khudingmak yengma ngamba, maiba ama khonglei thuna purau. Manay anidusu Panggalbagi mayathang ilami. Langlengi mamadi haraubaga ngakpaga pulap pulami. Ichagumba nahakpu kanano, minungsi yamnasu lay ichadi. Ima nacha aigi ming Panggalba kaujay, ay khunthakki ningthaugi naitom pukjaba machani. O, adudi imasu ichada machaibungo kaujage ko. Nati ima adumna kaubiganu. Imana ichagumba haina kauribado, aduna heli nachana pamjabasu. Aigidi apopi imasu leikidre. Aigi ima adumakni khanjarage. Asumna wari kaya sanarami. Panggalbana makhatar'i. Ado imagi icha adudi kayam kuirabage masangamdribase. Ibungo kuidri nahan nongma matasinga kun asigi kumhay ama yauri. Adu halakpadagidi icha Langlendo masa adum ngamkhidre. Ima icha khak tarak leijabasida mapu mahaknasu yengba ngamdraduna laushillage ninglabra khangdre. Asi hairaga Langlengi mama adu kaplami. Panggalbana Paris ima kapadu toklu. Haujikti maibasu laklani. Ado ichando masangamdabanina ima halamo. Inay aniduna maiba purakpaga aikhoi imagida lakjarage. Manay ama layriba aduna Langlengi mamabu mayumda thilhali. Panganbagi manakta manay masensing adu laytrabada ungchik chiklami. Achikpa matamduda ukhong amada ngathaduna Langlengi wakhal khanjari. Asumna wakhal khalingai maiba kauba chatkiba manay anidusu yaurakduna Panggalbabu kaujarai. Machaibungo nanay aikhoi amaiba puduna lakjari. Panggalba nupidugi wakhal khalambadu manay adugi wahai amada kaikhirami. O noi lakledana lamsang chatpagi waramlagani ngaihak pothako. Anaba nupi adugi mama thinba chatkiba inaido lakpaga maga chatminarasi. Asi haibadagi ngaihak ngaiba oina potharami. Manay amadusu Langlengi mama thiluraga halaklami. Manay adu lakpa ubada Panggalba haugatuna manay adugi manakta changi. Taribra inaisa haujikti aikhoi amaibase puduna nupi macha adubu yenghalurasi. Oza maiba nupi adugi analayengdo pukning changna hotnabiyu. Ozagi matik chaba mamal aina pijagani. Asi hairaga makhoising ado manay amana lamjingduna Langlengi mayumda laklami. Ngaihaki matung Langlengi mayum yaurakli. Machaibungo yum asidani ima aduna lairibase. Hoi, aidi changlak aroige. Oza maibaga noi ahumga changminaduna yengluro. Asi hairaga Panggalbadi yum adugi akoibada hauriba makhal kayagi leirang pambisingdo yengduna leirami. Onthoknasu phajakreda leising asidia. Nariba nupi ase yamna chamba nupi amadi oiramgani. Magul onthokna leikreda leising asidia. Asumna yumgi akoibada yengduna leiri. Amaromdana Langlenbu maiba aduna mana masingi oiba hidakaya semduna layengba haurami. Langlen sada thaktabanasu masado yamna sokna urami. Maiba aduna Langlengi mamada asumna hairei. Ibema angang asi masa yamna soknasu ure. Nong ningidi yengdaba yaroi. Adugi matung karisu tauraroi. Angang sina chaningba khara hangbiraga pijabiyu. Fare haujikti aisu hannanaba taurage. Ayuk ngana amuk laklage ko. Asi hairamlaga maiba adu thoklai. Langlengi mamasu maibabu thindokpa thoklai. Makhoina thoklakpadu ubada Panggalbana maiba adubu kauraktuna maiba aduda sel khara pirami. Oza maiba nupi macha adugi phibamdi phahorabra oza. Machaibungo haujiki oinadi phagatpu oidri. Ngasi nongningidi changkini. Sada thaktabanasu maram oiraga nupi ado masa yamna soklibani. Phare adudi ai amuk yumda hannaba taurage. Asumna maiba adusu hankirami.
ꯃꯥꯏꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯄꯥꯡꯒꯜꯕ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯗ ꯄꯥꯡꯒꯜꯕꯅ "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ꯫ ꯏꯆꯟ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯐꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯁꯤ꯫ ꯑꯗꯨꯒ ꯁꯦ ꯏꯃꯥ, ꯁꯦꯜ ꯈꯔꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ꯫ ꯏꯆꯟꯅ ꯅꯥꯕ ꯐꯔꯕ ꯃꯇꯨꯡ ꯅꯣꯡꯃꯇꯪꯗꯤ ꯅꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯡꯒꯜꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯁꯨ ꯃꯃꯤꯠ ꯑꯅꯤ ꯄꯤꯔꯥꯡ ꯈꯔ ꯆꯣꯠꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯂꯥꯡꯂꯦꯟꯅ "ꯏꯃꯥ, ꯅꯍꯥꯛ ꯅꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯤꯕ꯭ꯔꯥ ꯏꯃꯥ"꯫ "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯂꯥꯏꯔꯕꯤ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ꯫ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒꯨꯝ ꯊꯣꯛꯂꯔꯦ ꯉꯁꯤꯗꯤ꯫ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯅꯃꯨꯡ ꯑꯣꯏꯕꯤ ꯑꯩꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯈꯪꯅꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯏꯃꯥ"꯫ "ꯏꯃꯥ ꯍꯥꯏꯒꯦ"꯫ ꯏꯃꯥꯅ ꯃꯥꯏꯕ ꯀꯧꯕ ꯊꯣꯛꯂꯛꯄꯗ ꯏꯁꯤꯡꯈꯣꯡ ꯃꯌꯥꯗ ꯅꯨꯄꯥ 4 ꯊꯦꯡꯅꯩ꯫ ꯃꯈꯣꯏ 4ꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ "ꯏꯃꯥ ꯀꯗꯥꯏꯗꯅꯣ" ꯍꯥꯏꯅ ꯍꯪꯂꯛꯄꯅꯤ꯫ ꯏꯃꯥꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ 2ꯗ ꯃꯥꯏꯕ ꯀꯧꯔꯨ ꯍꯥꯏꯅ ꯊꯧꯗꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ 2ꯗꯨꯅ "ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ" ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ 2 ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ "ꯏꯆꯥ, ꯀꯗꯥꯏꯗꯒꯤꯅꯣ" ꯍꯪꯉꯨꯕꯗ "ꯈꯨꯟꯊꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯤꯡꯅ ꯄꯥꯡꯒꯜꯕ ꯀꯧꯏ" ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯏꯃꯥꯒꯤ ꯁꯛꯇꯝꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ. ꯃꯍꯥꯛꯅ ꯅꯪꯒꯤ ꯑꯅꯥꯕ ꯌꯦꯡꯂꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯑꯌꯦꯡꯃꯟꯁꯨ ꯄꯤꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯗꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯁꯦ ꯄꯤꯔꯝꯂꯤꯕꯅꯤ. ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯥꯕ ꯐꯕꯒ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯎꯕꯗ ꯏꯃꯥ ꯄꯦꯟꯃꯟꯈꯤꯕꯅ ꯀꯞꯂꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯦ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡ ꯅꯠꯇꯦ, ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯝꯕꯁꯤꯗ ꯀꯞꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯏꯕꯨꯡꯁꯤꯡ ꯑꯗꯣ ꯂꯥꯛꯂꯒ ꯀꯔꯤꯁꯨ ꯄꯤꯖꯔꯝꯃꯣꯏꯀꯣ? ꯑꯩꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄꯥꯡꯒꯜꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯅꯤꯡꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯔꯕꯁꯨ ꯃꯃꯤꯡ ꯈꯪꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯗꯤ ꯎꯖꯈꯤꯗ꯭ꯔꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯍꯨ ꯀꯜꯂꯕ ꯅꯨꯡꯁꯤ ꯇꯦꯟꯅ ꯄꯥꯜꯂꯕꯒꯨꯝ ꯊꯃꯣꯏꯗ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯨꯔꯤ꯫ ꯃꯄꯥꯕꯨꯡꯗ ꯅꯨꯃꯤꯠ 2 ꯈꯛꯀꯤ ꯑꯌꯥꯕ ꯂꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜꯕ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ 2ꯒꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯁꯨ ꯑꯅꯥꯕ ꯐꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯇꯥꯔꯣꯏ ꯈꯔꯒ ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯎꯃꯪ ꯑꯃꯗ ꯎꯍꯩ ꯆꯥꯕ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯈꯨꯟ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯈꯔꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯈꯔ ꯂꯥꯛꯂꯤꯕꯗꯣ ꯎꯕꯗ "ꯏꯅꯥꯏꯁꯥ, ꯑꯃꯨꯛꯇ ꯁꯒꯣꯜ ꯈꯥꯝꯈꯣ. ꯅꯨꯄꯤ ꯈꯔ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯉꯥꯏꯈꯤꯁꯤ. ꯃꯐꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ. ꯅꯨꯄꯤ ꯑꯗꯣ ꯌꯥꯎꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯈꯔ ꯂꯥꯛꯂꯤꯕꯗꯨ ꯉꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯑꯃꯅ "ꯍꯣ ꯏꯇꯥ ꯃꯌꯥꯝ, ꯈꯨꯟꯈꯥ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ"꯫ ꯃꯇꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯥꯅꯦ, ꯁꯤꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅꯦ. ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯃꯥꯏꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ"꯫ ꯃꯇꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣ ꯏꯇꯥ, ꯑꯇꯩꯒꯤ ꯑꯣꯏꯔꯝꯃꯣꯏ. ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯐꯖꯕꯤ ꯂꯥꯡꯂꯦꯟꯁꯦ ꯌꯥꯎꯕꯒꯤ ꯉꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥ ꯃꯌꯥꯝ"꯫ ꯂꯥꯡꯂꯦꯟꯅ ꯈꯔ ꯑꯣꯏꯅꯔꯞ ꯇꯧꯅ "ꯑꯁ ꯌꯥꯔꯦꯍꯦ, ꯑꯩ ꯐꯖꯗꯦꯀꯣ, ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯅꯨ". ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯒꯤ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ꯫
ꯊꯣꯏꯕꯅ ꯈꯜꯂꯨꯕꯒ ꯂꯥꯡꯂꯦꯟ ꯌꯥꯎꯕ ꯎꯔꯝꯃꯤ꯫ ꯃꯆꯟ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯅꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯏꯆꯟ ꯃꯌꯥꯝ ꯍꯧꯅꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ? ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡ ꯎꯍꯩ ꯈꯔ ꯆꯥꯔꯨꯁꯤ ꯍꯥꯏꯅꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯍꯩꯀꯣꯜ ꯑꯁꯤꯗ ꯂꯥꯛꯂꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯣꯏꯕꯅ ꯃꯅꯥꯏ ꯈꯔꯗ ꯍꯩꯀꯣꯜꯗꯒꯤ ꯍꯩ ꯃꯌꯥꯝ ꯍꯦꯛꯂꯒ ꯂꯥꯛꯎ ꯍꯥꯏꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯃꯅꯥꯏ ꯈꯔ ꯁꯒꯣꯜ ꯊꯧꯗꯨꯅ ꯍꯩ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯏꯆꯟ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ꯫ ꯏꯆꯟ ꯃꯌꯥꯝꯅ ꯆꯥꯕ ꯑꯣꯛꯇ꯭ꯔꯤꯐꯥꯎꯕ ꯍꯩ ꯃꯈꯜ ꯃꯈꯜ ꯄꯤꯖꯒꯦ꯫ ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯤ ꯅꯇꯥꯁꯤꯒꯤ ꯃꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯂꯥꯡꯂꯦꯟꯅ ꯃꯃꯤꯡ ꯑꯣꯟꯅꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯃꯇꯥ ꯑꯃꯅ, ꯍꯣ, ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯐꯖꯕꯤꯁꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯂꯥꯡꯂꯦꯟ ꯃꯇꯥ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯆꯤꯟꯗꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯈꯨꯝꯖꯔꯛꯏ꯫ ꯊꯣꯏꯕ ꯊꯃꯣꯏ ꯃꯊꯛ ꯃꯈꯥ ꯑꯣꯟꯈ꯭ꯔꯦ꯫ ꯏꯆꯟꯗꯤ ꯁꯛ ꯈꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯈꯣꯟꯖꯦꯜꯁꯨ ꯐꯖꯩ꯫ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯔꯨꯕꯗ ꯊꯃꯣꯏ ꯑꯁꯦ ꯃꯀꯥ ꯂꯥꯝꯂꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯍꯩ ꯍꯦꯛꯂꯨꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯍꯩ ꯍꯦꯛꯆꯔꯨꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯩ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯅꯥꯏꯁꯤꯡꯗꯨꯗ ꯋꯥꯔꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯋꯥꯔꯧꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯏꯆꯟ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯍꯩꯁꯨ ꯍꯦꯛꯂꯛꯂꯦ, ꯍꯩꯁꯤꯡꯁꯦ ꯍꯥꯎꯅ ꯆꯥꯔꯨꯔꯣ꯫ ꯑꯗꯣ ꯏꯆꯟ ꯂꯥꯡꯂꯦꯟ, ꯅꯍꯥꯛꯀꯤ ꯅꯈꯨꯠꯃꯛꯅ ꯍꯩ ꯑꯃꯈꯛꯇꯪꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯂꯥꯡꯂꯦꯟ ꯍꯩꯅꯗ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯩꯅꯧ ꯍꯥꯏꯕ ꯍꯩ ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥꯁꯤꯡꯗꯨꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯍꯟꯈ꯭ꯔꯕꯗ ꯊꯣꯏꯕ ꯌꯥꯝꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯄꯤꯔꯛꯄ ꯍꯩꯅꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ, ꯋꯥꯈꯜꯅ ꯈꯟꯖꯕꯤ, ꯃꯍꯥꯛꯀꯤ ꯇꯅꯧꯕꯤ ꯃꯈꯨꯠꯇꯨꯅ ꯄꯤꯔꯝꯕ ꯍꯩꯅꯧꯁꯦ ꯅꯍꯥꯛꯃꯛꯅꯤ ꯈꯟꯅ ꯊꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯆꯣꯏꯔꯣꯜ ꯂꯣꯟꯖꯔꯤ꯫ ꯂꯥꯡꯂꯦꯟ ꯍꯣꯏꯁꯨ ꯍꯩ ꯃꯌꯥꯝꯗꯣ ꯃꯦꯠꯂꯒ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯂꯥꯡꯂꯦꯟꯒꯤ ꯈꯨꯟ ꯃꯆꯥ ꯑꯗꯨꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯊꯧꯔꯥꯡꯖꯔꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯂꯥꯡꯂꯦꯟ ꯍꯦꯛ ꯎꯕꯒ ꯍꯥꯏꯒꯗꯧꯕ ꯋꯥꯅ ꯍꯥꯏꯗ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯍꯥꯛꯄꯨ ꯂꯨꯝꯕ ꯂꯥꯛꯄ ꯑꯁꯤꯗ ꯂꯥꯡꯂꯦꯟꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯃꯥꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥ, ꯅꯣꯡꯃ ꯏꯕꯨꯡ ꯑꯃꯅ ꯑꯩꯒꯤ ꯑꯅꯥꯕ ꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯔꯝꯕ ꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯏꯕꯨꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯥ꯫ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯆꯠꯂꯨꯁꯤ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯖꯔꯛꯏ꯫ ꯏꯍꯦ, ꯏꯃꯥꯗꯤ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯏꯆꯥꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯍꯥꯛꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯔꯝꯕꯅꯤ꯫ ꯏꯆꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯄꯜꯂꯛꯇꯕ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯍꯧꯗꯣꯛꯇꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯏꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ꯫ ꯏꯃꯥ ꯏꯆꯥꯁꯦ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯇꯥꯔꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯖꯕ ꯃꯃꯥꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯑꯃꯗ ꯂꯥꯡꯂꯦꯟꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ, ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯑꯗꯨꯅꯗꯤ ꯊꯣꯏꯕꯒꯤ ꯋꯥꯗꯣ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯍꯥꯏꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯂꯥꯡꯂꯦꯟꯁꯦ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯁꯥꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩ ꯍꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯏꯆꯟ, ꯆꯨꯝꯃꯤ, ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩ ꯏꯁꯥꯅ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ, ꯃꯥꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯑꯩ ꯍꯥꯏꯕ ꯍꯦꯛꯇ ꯉꯝꯗꯦ꯫ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ, ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯆꯤꯟꯕꯥꯟ ꯊꯣꯡꯗ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯟ, ꯅꯍꯥꯛꯅ ꯅꯕꯨꯡꯅꯤ ꯈꯟꯅ ꯃꯇꯦꯡ ꯑꯁꯤꯃꯇꯪꯗꯤ ꯄꯥꯡꯕꯤꯌꯨ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ,
ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯃꯥꯡꯅꯕ ꯐꯠꯇꯕ ꯇꯧꯗꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯨꯅ ꯈꯟꯖꯕ ꯑꯃꯁꯨꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯐꯔꯦ, ꯑꯩ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯅꯁꯥ ꯅꯁꯥ ꯍꯥꯏꯅꯔꯣ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯥꯅ ꯄꯥꯝꯒꯅꯤ꯫ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯟ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯃꯐꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯑꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, ꯏꯇꯥ, ꯑꯩ ꯑꯗꯨ ꯌꯥꯕ ꯉꯝꯈꯤꯔꯣꯏ꯫ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯋꯥꯠꯂꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯈꯝ ꯊꯦꯡꯅ ꯋꯥꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯑꯁꯦ ꯁꯣꯜꯂꯕꯅꯤ꯫ ꯑꯩ ꯑꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯏꯇꯥ꯫ ꯏꯇꯥ ꯂꯥꯡꯂꯦꯟ, ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯏꯇꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯒꯦ꯫ ꯐꯔꯦ, ꯑꯗꯨ ꯏꯇꯥ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯨꯕꯒꯤ ꯋꯥꯔꯧꯅꯨꯀꯣ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯡꯒꯜꯕ ꯄꯣꯊꯥꯕ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯎꯖꯈꯤꯕꯤ ꯃꯍꯥꯛꯇꯨꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯄꯣꯊꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯄꯥꯒꯤ ꯄꯥꯡꯒꯜꯕ, ꯅꯍꯥꯛ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕꯒꯨꯝ ꯄꯣꯊꯥꯐꯝ ꯈꯪꯗꯕꯒꯨꯝꯅ ꯎꯕ ꯐꯪꯏ꯫ ꯏꯄꯥꯒꯤ ꯍꯥꯏꯕꯕꯨ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯏꯄꯥ ꯂꯩꯅ ꯂꯩꯅ ꯏꯆꯥꯕꯨ ꯋꯥꯈꯜ ꯋꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯏꯄꯥꯗ꯫ ꯃꯄꯥꯒꯤ ꯋꯥ ꯇꯥꯔꯒ ꯄꯥꯡꯒꯜꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯟꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯨꯔꯕ ꯃꯇꯨꯡ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯏꯄꯥꯗ ꯍꯪꯒꯠꯄ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯗꯤ ꯈꯪꯐꯝ ꯈꯪꯗꯅ ꯋꯥꯔꯦ꯫ ꯄꯥꯡꯒꯜꯕ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯗ ꯍꯥꯏꯌꯨ, ꯆꯤꯡꯅꯕ ꯂꯩꯇꯅ꯫ ꯑꯩꯒꯤꯗꯤ ꯏꯄꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯆꯥ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯏꯄꯥꯅ ꯋꯥꯈꯜ ꯋꯥꯗꯧꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯍꯥꯏꯖꯔꯒꯦ꯫ ꯄꯥꯡꯒꯜꯕ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯂꯒ ꯄꯥꯎ ꯑꯃ ꯇꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯑꯋꯥꯡꯒꯤ ꯆꯤꯡꯖꯥꯎ ꯑꯁꯤ ꯀꯥꯗꯨꯅ ꯁꯥꯗꯥꯟꯕ ꯆꯠꯆꯕꯅꯤ꯫ ꯆꯤꯡꯗꯣꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯤ꯫ ꯀꯔꯤ ꯊꯧꯗꯣꯛꯅꯣ? ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯃꯨ꯫ ꯃꯅꯥꯏ ꯑꯗꯨꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯥꯗꯥꯟꯕ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯐꯖꯈ꯭ꯔꯕ ꯁꯖꯤ ꯑꯅꯤ ꯊꯦꯡꯅꯖꯩ꯫ ꯁꯖꯤ ꯑꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯖꯤ ꯑꯅꯤ ꯑꯗꯨꯕꯨ ꯐꯪꯅꯕ ꯇꯥꯟꯅꯕꯗ ꯑꯃꯨꯛꯇ ꯌꯧꯗ꯭ꯔꯤꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯖꯤꯒꯤ ꯃꯍꯨꯠꯇ ꯆꯥꯎꯈ꯭ꯔꯕ ꯀꯩꯔꯦꯟ ꯀꯩꯆꯥꯎ ꯑꯅꯤ ꯃꯐꯝꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯀꯩ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯅ ꯂꯪꯅ ꯐꯖꯩ꯫ ꯀꯩ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯤꯃꯟꯕꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯁꯥꯗꯥꯟꯕ ꯑꯃꯗꯤ ꯀꯩ ꯑꯗꯨꯅ ꯐꯥꯗꯨꯅ ꯆꯥꯕꯤꯈ꯭ꯔꯦ꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯩ ꯑꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤ ꯆꯥꯕ ꯄꯥꯝꯖꯕ ꯖꯤꯕꯅꯤ꯫ ꯀꯩ ꯑꯅꯤ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯕꯗꯤ ꯈꯨꯟꯊꯛꯀꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯋꯥꯕ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯔꯦꯟ ꯀꯩꯆꯥꯎ ꯑꯅꯤꯗꯣ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯕꯗꯤ ꯈꯨꯟꯊꯛꯀꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯋꯥꯕ ꯇꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯅꯤꯡꯊꯧ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯥꯡꯒꯜꯕꯅ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯩꯔꯦꯟ ꯀꯩꯆꯥꯎ ꯑꯅꯤꯗꯨꯒꯤꯗꯃꯛ ꯏꯄꯥꯅ ꯋꯥꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩ ꯂꯩꯔꯤ꯫ ꯂꯩꯕꯥꯛ प्रजाꯒꯤ ꯑꯋꯥꯕ ꯅꯆꯥꯅ ꯀꯣꯛꯍꯟꯖꯒꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯌꯥꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯆꯥ ꯃꯇꯣꯝꯇꯅꯤ꯫ ꯑꯁꯤ ꯈꯟꯕꯗ ꯌꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ प्रजाꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯨꯕꯅ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯡꯒꯜꯕ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯂꯣꯏꯅꯔꯒ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯄꯥꯡꯒꯜꯕꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯗꯤ ꯃꯄꯥꯅꯤꯡꯊꯧꯗ ꯇꯝꯕ ꯐꯪꯖꯈꯤꯗ꯭ꯔꯤ꯫ ꯄꯥꯡꯒꯜꯕꯗꯨ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯄꯨ ꯋꯥꯔꯧꯗꯨꯅ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯇꯥꯏꯕꯪ ꯃꯄꯨꯗ ꯌꯦꯡꯂꯤꯕ ꯆꯥꯡꯌꯦꯡ ꯑꯃꯅꯤ꯫ ꯄꯥꯡꯒꯜꯕ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯗꯣ ꯆꯤꯡꯈꯣꯡ ꯌꯧꯔꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯤꯡꯊꯤꯅ ꯊꯝꯂꯒ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯈꯨꯠ ꯑꯅꯤꯃꯛ ꯁꯣꯛꯇꯨꯅ ꯂꯥꯏꯕꯛ ꯀꯠꯂꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ, ꯉꯁꯤ ꯅꯆꯥ ꯑꯩꯒꯤ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯆꯥꯡꯌꯦꯡꯁꯦ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨꯀꯣ꯫ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯨꯖꯥ ꯀꯅꯥꯗ ꯊꯃꯣꯏ ꯄꯥꯎꯗꯝꯕꯨ ꯇꯝꯖꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠꯇ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯄꯥꯈꯪ ꯑꯩꯒꯤ ꯑꯣꯏꯅꯕꯨ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯃꯁꯤꯅ ꯅꯆꯥ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯣꯏꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯣꯜ ꯑꯗꯨꯕꯨ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯌꯦꯡ ꯈꯨꯟꯊꯛꯇ ꯆꯠꯄ ꯄꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯑꯔꯩꯕ ꯍꯩ ꯔꯥ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯍꯦꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯈꯨꯟꯊꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗ ꯍꯥꯟꯅ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯀꯌా ꯐꯥꯎꯔꯤ꯫ ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯍꯦꯛꯅ ꯍꯦꯛꯅ ꯃꯇꯣꯝꯇ ꯋꯥꯈꯜꯒꯤ ꯆꯣꯏꯔꯣꯜꯁꯨ ꯂꯣꯟꯖꯔꯤ꯫ ꯀꯩꯒꯤꯅꯣ ꯁꯛꯈꯪꯗꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯅꯤ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯅ? ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯔꯝꯕꯒꯤ ꯑꯣꯏꯔꯤꯅꯤꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯤꯕ ꯑꯁꯤꯅ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ, ꯃꯃꯥꯅ ꯀꯧꯔꯛꯄꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯪꯂꯥꯛꯅꯔꯨꯔꯕ ꯑꯃꯒꯨꯝ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯪꯐꯥꯎꯅꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯆꯥꯁꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕ ꯃꯥꯜꯂꯤ꯫ ꯑꯁ ꯏꯃꯥ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯃꯣꯟ ꯃꯆꯥ ꯑꯃ ꯅꯣꯛꯇꯨꯅ ꯏꯪꯈꯣꯜꯒꯤ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯂꯥꯡꯂꯦꯟꯒꯤ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯎꯔꯒ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟꯁꯤꯕꯣ? ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯍꯔꯥꯎꯕꯁꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯍꯔꯥꯎꯕꯁꯦ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯑꯃꯔꯣꯝꯗ ꯄꯥꯡꯒꯜꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯃꯇꯣꯟꯗꯤ ꯌꯧꯗ꯭ꯔꯤ꯫ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯎꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯄꯥꯡꯒꯜꯕꯅ ꯄꯣꯊꯥꯔꯤꯉꯩ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯎ ꯄꯨꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯄꯥꯡꯒꯜꯕ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯉꯁꯤ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ ꯅꯍꯥꯛꯀꯤꯗꯃꯛ ꯆꯥꯡꯌꯦꯡ ꯑꯃꯒꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯄꯨꯜꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡꯁꯦ ꯃꯥꯏꯊꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪ ꯑꯩ ꯊꯨꯡꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯄꯣꯊꯥꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯤ꯫ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯣꯛꯊꯔꯨꯔꯕ ꯃꯁꯥ ꯑꯗꯣ ꯇꯦꯛꯈꯠꯂꯛꯂꯤ꯫ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯟꯅ ꯆꯠꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯗꯣꯜ ꯑꯗꯨꯗꯤ ꯌꯧꯅꯤꯡꯕꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯆꯤꯡꯗꯣꯜ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯝꯃꯤ꯫ ꯀꯩꯔꯦꯟ ꯀꯩꯆꯥꯎ ꯑꯅꯤꯗꯨꯁꯨ ꯅꯤꯁꯥ ꯆꯥꯔꯨꯕꯒꯤ ꯑꯣꯛꯇ꯭ꯔꯗꯨꯅ ꯄꯦꯟꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯩ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯅꯝ ꯃꯅꯝ ꯈꯔ ꯂꯥꯛꯄꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯤꯅꯝꯒꯤ ꯃꯅꯝꯅ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯡꯒꯜꯕ ꯀꯩ ꯑꯅꯤꯗꯨ ꯅꯥꯔꯣꯟꯗꯒꯤ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯍꯥꯠꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯁꯛꯀꯤ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯈꯤꯕꯅ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯅꯤꯗꯨꯒ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯕꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯀꯩ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯃꯥꯡ ꯈꯔ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯁꯥꯐꯕ ꯅꯨꯄꯥ ꯄꯥꯡꯒꯜꯕꯕꯨ ꯀꯩ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯀꯩ ꯑꯅꯤꯗꯨꯁꯨ ꯄꯥꯡꯒꯜꯕꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯎꯕꯗ ꯈꯔ ꯀꯤꯔꯞ ꯇꯧꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯈꯣꯡꯂꯛꯄꯗ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯑꯗꯨꯗꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯡꯒꯜꯕꯅ "ꯉꯥꯏꯈꯣ ꯏꯅꯥꯏꯁꯥ, ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯣ
ꯑꯗꯨꯅ ꯀꯩ ꯑꯅꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯄꯤꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯀꯩ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯝꯂꯦ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯅꯨ, ꯑꯩꯅ ꯉꯝꯂꯦ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯄꯥꯡꯒꯜꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯥꯡ ꯇꯦꯟ ꯀꯌꯥꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯡꯒꯜꯕꯅ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯂꯛꯂꯒ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯏ꯫ ꯀꯩꯔꯦꯟ ꯀꯩꯖꯥꯎ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯑꯇꯝꯅꯅ ꯍꯥꯠꯀꯦ, ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯑꯁꯣꯟꯕ ꯖꯤꯕꯁꯤꯡꯗ ꯍꯟꯊꯅꯁꯨ ꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯃꯅꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯅꯤꯗꯨ ꯃꯤꯔꯣꯜ ꯈꯪꯕꯒꯨꯝ ꯄꯥꯡꯒꯜꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯀꯩ ꯑꯅꯤꯗꯨꯁꯨ ꯉꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯒꯗꯧꯕ ꯃꯤꯁꯛꯇꯨ ꯂꯥꯛꯂꯦ ꯈꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯡꯒꯜꯕꯅ ꯃꯈ꯭ꯋꯥꯡꯗꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯀꯩ ꯑꯅꯤꯗꯨꯒ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯀꯩ ꯑꯅꯤꯗꯨꯁꯨ ꯄꯥꯡꯒꯜꯕꯒ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯒ ꯈꯨꯟꯊꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯁꯦ ꯌꯥꯝꯅ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯣꯡꯅ ꯆꯠꯄ ꯑꯣꯏꯕꯅ ꯃꯇꯝ ꯉꯥꯏꯍꯥꯛꯇꯤ ꯆꯪꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯆꯠꯈꯤꯗꯕꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯈꯨꯟꯊꯛꯀꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯡꯒꯜꯕꯒ ꯌꯥꯝꯅ ꯅꯛꯅꯕ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯎꯕꯃꯛꯇꯗ ꯑꯁꯨꯝꯅ ꯑꯇꯩꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯁꯒꯣꯜ ꯑꯃꯨꯛꯇ ꯊꯧꯕ ꯂꯦꯞꯄꯤꯈꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯁꯦ ꯆꯤꯡ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯑꯍꯟ ꯈꯔ ꯑꯣꯏꯔꯕꯤ ꯑꯃꯒ ꯂꯥꯛꯂꯤ꯫ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯍꯪꯈꯤꯁꯤ꯫ ꯑꯇꯩꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥꯕꯨ ꯉꯥꯏꯕꯤꯈꯣ ꯍꯥꯏꯅ ꯈꯥꯝꯃꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯑꯀꯤꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯄꯥꯡꯒꯜꯕꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯃꯗꯤ ꯏꯆꯟ ꯑꯅꯤꯕꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯣꯜꯂꯨꯛꯄ ꯋꯥꯍꯩꯗ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯁꯠ ꯈꯨꯝꯂꯛꯏ, ꯏꯆꯥꯁꯥ, ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯦ ꯈꯨꯟꯊꯛꯀꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯨꯒꯦ ꯈꯟꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯨꯟꯊꯛꯀꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯃꯗꯤ ꯏꯆꯟ, ꯑꯩꯈꯣꯏꯁꯨ ꯈꯨꯟꯊꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯏꯁꯤꯡꯅꯤ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯈꯪꯕꯤꯔꯝꯃꯔꯣꯏ꯫ ꯏꯃꯥ, ꯅꯆꯥꯅꯅꯤ ꯅꯣꯡꯃ ꯏꯆꯟ ꯃꯁꯥ ꯉꯝꯗ꯭ꯔꯤꯉꯩ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯃꯥꯏꯕ ꯀꯧꯍꯜꯂꯨꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯝꯂꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯁꯛꯄꯨ ꯀꯥꯎꯗ꯭ꯔꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯤ꯫ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ, ꯏꯃꯥ ꯑꯃꯗꯤ ꯏꯆꯟ, ꯍꯧꯖꯤꯛꯇꯤ ꯈꯨꯟꯊꯛ ꯌꯧꯒꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯈꯣꯡꯅ ꯆꯠꯂꯕꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯒꯣꯜꯊꯛ ꯑꯁꯤꯗ ꯂꯦꯡꯈꯠꯄꯤꯔꯛꯑꯣ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯈꯔ ꯀꯤꯔꯞ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯧꯗꯧꯕ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨꯗ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯇꯣꯡꯍꯜꯂꯗꯨꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯨꯟꯊꯛ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯕꯨ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯃꯅꯥꯛꯇ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯂꯥꯡꯂꯦꯟ ꯑꯁꯤꯁꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯡꯒꯜꯕ ꯑꯃꯗꯤ ꯀꯩꯖꯥꯎ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯄꯥꯡꯒꯜ ꯐꯔꯕ ꯁꯥꯃꯨ ꯄꯥꯡꯒꯜꯅꯤ ꯄꯥꯡꯒꯜꯕꯁꯦ, ꯑꯗꯨꯕꯨ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯅꯤꯗꯨꯁꯨ ꯃꯄꯥꯡꯒꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯀꯩ ꯑꯅꯤ ꯑꯗꯨꯅꯁꯨ ꯄꯥꯡꯒꯜꯕꯒ ꯃꯥꯌꯣꯛꯅꯕ ꯋꯥꯁꯤꯜꯂꯛꯂꯤ꯫ ꯀꯩ ꯑꯅꯤ ꯑꯗꯨꯗꯤ ꯃꯥꯏꯊꯤꯕ ꯇꯥꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯌꯨꯛꯇꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯗ ꯃꯥꯌꯣꯛꯅꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯅꯦꯝꯊꯔꯛꯄ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯄ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯔꯝꯗꯦ꯫
ꯀꯣꯟꯅꯊꯪꯗ ꯀꯩꯔꯦꯟ ꯀꯩꯆꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯄꯥꯡꯒꯜꯕꯅ ꯀꯩ ꯑꯅꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯀꯩ ꯑꯅꯤ ꯑꯗꯨꯒꯤ ꯃꯉꯛ ꯍꯦꯛ ꯀꯛꯈꯤꯕꯒ ꯀꯩ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯏ ꯄꯥꯈꯪ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯄꯥꯡꯒꯜꯕ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯥꯟꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯄꯥꯈꯪ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯂꯥꯟꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯥꯞꯀꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯍꯥꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯈꯣꯌꯨꯝꯂꯥꯏ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤꯗꯃꯛ ꯆꯍꯤ ꯀꯌꯥ ꯀꯩ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯜꯂꯛꯄꯅꯤ꯫ ꯑꯩꯈꯣই ꯑꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔꯥꯟ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯉꯛ ꯀꯛꯈꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯅꯈꯣꯏꯒꯤ ꯅꯔꯥꯟ ꯉꯥꯛꯄꯤꯔꯦ ꯈꯜꯂꯨ" ꯑꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯍꯥꯛꯁꯦ ꯂꯥꯛꯂꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯟꯊꯨꯡ ꯌꯧꯔꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯍꯥꯛꯁꯨ ꯉꯁꯤꯗꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯨꯕꯗ ꯄꯥꯡꯒꯜꯕ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯡꯒꯜꯕꯗꯤ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯩꯔꯦꯟ ꯀꯩꯆꯥꯎ ꯑꯅꯤꯗꯨꯒ ꯃꯥꯌꯣꯛꯅꯔꯨꯕꯅ ꯄꯥꯡꯒꯜꯕ ꯃꯁꯥ ꯑꯗꯨꯁꯨ ꯀꯩꯅ ꯈꯣꯠꯈꯤꯕꯗꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯗ ꯄꯥꯡꯒꯜꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯍꯟꯈ꯭ꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯕꯤꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯡꯒꯜꯕ ꯌꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯁꯟꯅꯊꯣꯡꯗ ꯃꯅꯥꯏ ꯃꯌꯥꯝꯅ ꯂꯥꯡꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯐꯝꯕꯥꯜ ꯊꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯄꯥꯡꯒꯜꯕꯁꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯡꯒꯜꯕ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯃꯥꯏ ꯄꯥꯛꯆꯔꯛꯂꯤ꯫ ꯀꯩꯔꯦꯟ ꯀꯩꯆꯥꯎ ꯑꯅꯤꯗꯨꯁꯨ ꯑꯆꯝꯕ ꯀꯩ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯊꯣꯛꯈꯤꯕ ꯄꯨꯝꯕꯗꯣ ꯍꯌꯦꯡ ꯍꯥꯏꯖꯔꯒꯦ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯊꯧꯅꯥꯕꯨ ꯈꯪꯂꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯈꯔ ꯁꯤꯡꯊꯔꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯤ꯫ ꯀꯩꯒꯤ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯏ ꯈꯔ ꯊꯣꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯡꯒꯟꯕꯗ ꯌꯦꯡꯈꯠꯆꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯃꯍꯧꯁꯥꯒꯨꯝ ꯃꯤꯠꯆꯥꯅꯈꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯄꯥꯡꯒꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕꯗꯒꯤ ꯀꯟꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ"꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯋꯥꯍꯩ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯄꯥꯡꯒꯟꯕꯅ ꯋꯥ ꯑꯃꯔꯛ ꯊꯠꯆꯔꯛꯏ, "ꯏꯃꯥ, ꯅꯆꯥꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅꯕꯨ ꯃꯤꯡꯒꯧꯅꯕꯤꯅꯨꯗꯣ꯫ ꯅꯆꯥꯁꯨ ꯅꯆꯥꯅꯤ, ꯈꯟꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ"꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯅꯥꯕ ꯍꯪꯈꯤꯗꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯄꯥꯡꯒꯜꯕꯒꯤ ꯋꯥꯍꯩꯁꯤꯗ ꯂꯥꯡꯂꯦꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯎꯍꯧꯗꯕꯒꯤ, ꯑꯩꯒꯤ ꯁꯛ ꯈꯪꯂꯨꯗꯕꯒꯤ ꯃꯁꯥꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯅ, "ꯑꯗꯣ ꯏꯃꯥ, ꯌꯨꯝꯒꯤ ꯑꯀꯣꯏꯕꯒꯤ ꯂꯩꯔꯥꯡ ꯃꯌꯥꯝꯗꯣ ꯏꯆꯟꯁꯤꯅ ꯊꯥꯔꯤꯔꯣ"? ꯄꯥꯡꯒꯟꯕ ꯋꯥ ꯈꯔ ꯊꯩꯗꯣꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥ ꯌꯥꯎꯕꯁꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯤꯉꯩ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯄꯥꯡꯒꯜꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯑꯩꯁꯨ ꯑꯍꯟ ꯑꯣꯏꯔꯛꯂꯦ꯫ ꯏꯁꯨ ꯎꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯏꯁꯨ ꯌꯥꯝꯅ ꯎꯅꯤꯡꯏ ꯏꯕꯦꯝꯃ꯫ ꯃꯔꯝ ꯑꯗꯨꯅ ꯅꯃꯣꯝ ꯑꯣꯏꯕꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯡꯒꯜꯕꯗꯤ ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯈꯪꯕꯤꯕꯒꯨꯝ ꯋꯥ ꯍꯥꯏꯔꯛꯄ ꯑꯁꯤꯗ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯐꯤꯖꯤꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛ ꯊꯦꯛꯇꯨꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯣ
ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗ꯭ꯔꯤꯉꯩ ꯃꯆꯥ ꯄꯥꯡꯒꯜꯕꯅ ꯁꯠ ꯈꯨꯝꯂꯛꯏ, ꯏꯃꯥ ꯑꯩꯁꯨ ꯌꯥꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯥꯡꯒꯜꯕꯅ ꯉꯁꯥꯏ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯈꯤꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯣꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯌꯥꯅꯔꯕꯗ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯈꯨꯟ ꯀꯌꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯤꯡꯊꯧ ꯀꯌꯥꯁꯨ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯆꯦꯕꯥꯎ ꯑꯗꯨꯗ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯒꯤ ꯃꯤꯡꯂꯦꯟ ꯍꯥꯞꯂꯤ, ꯃꯄꯥ ꯃꯃꯥꯒꯤ ꯃꯤꯡꯁꯨ ꯍꯥꯞꯂꯤ꯫ ꯆꯦꯕꯥꯎ ꯑꯗꯨ ꯈꯨꯟꯈꯥꯒꯤ ꯅꯤꯡꯊꯧꯗꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯟꯈꯥꯒꯤ ꯅꯤꯡꯊꯧꯗꯤ ꯊꯕꯛ ꯑꯃꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯆꯦꯕꯥꯎ ꯑꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯕꯥꯎ ꯑꯗꯨꯗ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩꯅ ꯄꯥꯝꯖꯕꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯊꯨꯡꯍꯟꯕ, ꯌꯦꯠꯄꯤꯗꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯑꯁꯤꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯩꯊꯣꯛꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯈꯨꯟꯊꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥꯒꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯂꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯅꯔꯕ ꯃꯤꯌꯥꯝꯁꯤꯡꯁꯨ ꯁꯨꯅ ꯇꯤꯜꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯍꯧꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗꯤ ꯂꯥꯡꯂꯦꯟꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗꯁꯨ ꯂꯥꯡꯂꯦꯟꯕꯨ ꯎꯔꯒ ꯑꯁꯨꯝꯅ ꯆꯥꯛꯅ ꯁꯣꯟꯖꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗꯁꯨ ꯃꯥꯏꯊꯤꯔꯔꯣꯏꯗꯕ ꯃꯥꯏꯊꯣꯡꯅꯤ꯫ ꯀꯣꯛꯇꯅ ꯀꯖꯦꯡ ꯂꯩꯕꯨ ꯎꯞꯇꯨꯅ, ꯃꯄꯥꯟ ꯅꯥꯏꯕꯤ ꯐꯅꯦꯛꯄꯨ ꯂꯩꯇꯦꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯗꯤ ꯅꯍꯥꯛꯄꯨ ꯎꯕꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤꯒꯨꯝꯅ ꯂꯣꯠꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯗ ꯆꯥꯛꯅ ꯁꯩꯊꯥꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯍꯧꯈ꯭ꯔꯦ, ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯤꯕ ꯌꯥꯗ꯭ꯔꯤꯕꯔꯥ? ꯑꯁꯤ ꯍꯥꯏꯅ ꯍꯪꯒꯠꯆꯔꯛꯏ꯫ ꯉꯥꯏꯈꯣ, ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯄꯤꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯤ ꯄꯥꯊꯣꯛꯂꯕ ꯏꯄꯥꯛ ꯑꯃꯒꯤ ꯏꯁꯤꯡꯒꯨꯝꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯆꯣꯠꯂꯝꯃꯤ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯌꯥꯏꯐ ꯊꯧꯖꯥꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥꯁꯨ ꯄꯤꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯁꯨ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕ ꯆꯪꯂꯛꯂꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯍꯧꯔꯒꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯏꯐ ꯊꯧꯖꯥꯟ ꯐꯪꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯗꯣꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯣꯏꯕꯅ ꯄꯥꯡꯒꯜꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯁꯨ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯈꯨꯟꯈꯥ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯆꯠꯅꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯁꯨ ꯈꯨꯟꯈꯥꯗ ꯍꯟꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯊꯛꯇ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯗꯒꯤ ꯌꯥꯔꯗꯨꯅ ꯃꯌꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯆꯠꯅꯈ꯭ꯔꯕꯗ ꯑꯍꯤꯡ ꯑꯗꯨ ꯄꯣꯊꯥꯅꯕ ꯄꯣꯊꯥꯕ ꯆꯪꯅꯔꯛꯏ꯫ ꯄꯥꯡꯒꯟꯕꯅ, ꯏꯁꯥꯅꯧ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯀꯔꯤꯒꯤ ꯏꯀꯥꯏ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯄꯥꯝꯗꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ? ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯃꯉꯥ ꯑꯗꯨꯅ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯄꯥꯡꯒꯜꯕꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯕꯨ ꯈꯨꯠꯁꯥ ꯑꯗꯨꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯄꯥꯡꯒꯜꯕꯒꯤ ꯃꯇꯧ ꯎꯕꯗ ꯑꯍꯤꯡꯗ ꯈꯣꯡꯂꯝꯕ ꯂꯝꯍꯦꯟꯕ ꯀꯥꯎꯖꯦꯡ ꯍꯥꯔꯧ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯀꯌꯥ ꯇꯥꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯃꯇꯣꯜ ꯆꯣꯡꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯃꯇꯣꯜ ꯑꯗꯨ ꯇꯦꯛꯈꯤꯕꯗꯒꯤ ꯆꯣꯡꯈꯠꯂꯔꯣꯏꯗ꯭ꯔꯥ ꯈꯟꯖꯔꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯁꯨ ꯂꯥꯡꯂꯦꯟꯗꯒꯤ ꯇꯥꯗꯕꯤ ꯅꯨꯖꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯌꯥꯅꯤꯡ ꯇꯝꯍꯟꯈꯤꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯈꯨꯟꯊꯛ ꯑꯃꯗꯤ ꯈꯨꯟꯈꯥ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫